ngase phong toan toan Manipuri sifong singdigi maru ebe I pauksing khongatcharaga Manipur top channel gi mekedi gi mayam da share tawzigi ahanbada maru ebe pawa moina Nagaland gi khunja singna jesami gi lam khopsi le haina wokalagre I nai tanadring ede governor na miyeng sangbina ba haizarakli Manipur gi tungjoi gi lam Nagaland gi kheza khinoda khundariba angami singna lam khopsin begi wathok leiding ede Urkhul district gi manungda leiba Manipur gi jesami dasu Nagaland gi fake district leiba Meluri gi khunja singna lam khopsin bigi anobu wathok ama amuk tholakle jesami gi khunja singna Manipur gi governor Dr. Manazuma Heptula da miyeng sangbina ba haukibatang taraga nipan da pisin gi ba sterol amana hai Nagaland gi Meluri khul gi village guard singna Manipur gi jesami gi lamda lanchilaklaga u yan ba umang mai thabna singba kya satharagle jesami village council gi chairman Anizote Metri Suna Governor Dr. Manazuma Heptula da pisin gi ba agi serol aduda Nagaland gi khunja singna sathariba thamoi sokpa thodok sing asim yeng sangbina ba haizari pausi isina phangba paun hai Nagaland gi fake district ki manung sana leiba Meluri village ki miyoi singna Manipur Urkhul district ki manung sanba jesami gi lamda lanchilaglaga u yan mamadi umang mai thadokuna singba thabak sing chathaduna lakli hairi khulani gi marakta aphaba mari thamnana bagi damak ma ki khul gi village secretary gi roina Meluri village ki chairman amadi secretary unaduna u yan ma lepina bahijaki adubo madu tabidana lekhi salibe sayesi gi April taragani thoida Nagaland lenga na piba 303 rifle paiba Meluri gi village guard humphudagi humdra romna Manipur gi jesami gi lamkhai manungda sangchilaglaga umang mai thabagi thabak chatharaki masimak Nagaland lenga ki village guard act yauriba kanglon adu thugaibani loinena jesami village ki umang mai thaba thingbagi warep amadi Manipur lenga ki umang mai thadanabigi wafam gi mayoktani hairi thaudo aduga mari leinana April taragani thoida jesami police station FIR ama register tawkibani loinena DC Urkhul amadi SDO jesami dasu report tawkhre hairi matung darakpada Meluri gi village guard humdra romna jesami village rom thangba sarukta patrolling chatpa horaki hauzik jesami da office leirabasu police natragana civil gi official amata lekte jesami village ki khunja singna Meluri gi village guard sing aduna khul yauna sangchilakpa asina maram oiraga thengnana bo honabada I nai taba yabagi phibam amada lakle haina pawsina makhatari phibam asida akhanaba miyeng sangbiduna yengsinbina ba governor gi pukning singsiladuna memorandum amasu pisinkhre haina pawsina hairi panba yabri haukiba sai kya gi mamang gi khul ani asigi marakta lamkhai gi ayanaba slairak loinana Nagaland gi Meluri khul gi miyoi singna jesami gi lamda sangsilaglaga law usinba u yan manisingba kya sathaduna lakhiba gi wafam lairibane kumza inglisingani ga taraga mathoi gi November 19 da tangkhul Nagalong amadi Pauksuri Public Forum gi marakta loinana kumza inglisingani ga taraga ni thogi April 19 mathoi da matamadugi Deputy Commissioner Urkhul amadi Deputy Commissioner Fake District ani asina nakal animaki ho singi mute sing yauna Paminaraba tungna village guard sing khulai pairaga koisa chatanaba khan khiba lekhibane sayedugi me ahumdagi horaga me kungumdai fawa ho aniga loinana khul anigi mihut sing yauna wari sanaduna lamkhai gi saye naba lairibadu waroisin purakna bo hona duna lakhibane adubo Meluri khul gi village council na yesa mulu amadi tijatorial gi boundary oiraga survey tawgi wafam adu yaraktabadagi waroisin purakpa ngamdana lakhibani loinana sayena basi makhasa tharakhibani hairenasu pawsina makhatana fungdorakli makhasa tharakpoina topa marueba pawamana board council gi exam sing yaithokre school sing thingjinkre Manipur COVID-19 laisat ki anisuba web ki oirakliba phibam asi yenglaga lengakna class 10 dagi 12 phawgi sathariba physical classing khudaktagi toklagani bosemna loba class 10 amadi kosemna loba class 12 ki exam sing yaithoknaba Manipur lengakna warep lokre pami singa unaba mada education minister Sorok Hebam Rajan hai state asida COVID-19 laisat ki anisuba web asina haukiba sayol anirom sida positive oiba migi masing hengalakpa loinana matung tarakpa pamdaba thakdok sing tholakpa thingnana bidam athingba asi thambani haiki Maana hai state asida COVID-19 gi phibam khara fagalakpadagi class 9 digi 12 phawgi thakta tamliba mahiroising school hangdoktuna physical class satliba sayesigi January 13 gi
हौरुरबने क्लास 6 तगी 8 फाउस फिजिकल क्लास सतब हौरुरबने स्टेट असिदा हौजिक ओइरगलिबा कोविड-19 सेकेंड वेव की फिबम से येंगलगा लैंगा की मखादा लैरिबा लैंगा की स्कूल सिंग गवर्नमेंट एडेड स्कूल सिंग प्राइवेट स्कूल सिंग द क्लास 9 दगी 12 फाउ की फिजिकल क्लासिंग सतब खुदक तगी लेपलगने अदुमैनमा हाइरिबा क्लासिंग असि ऑनलाइन क्लास अथुबा मतमदा सथलबा हौरगने हाइरिखि स्टेट असिदा कोविड-19 पॉजिटिव ओइबा मसिंग हेनगलकपगा लोइनना मसिना मियाम अमदी माइरोइसिंगी ममा मपा ओइरिबसिंग कोविड-19 की अनिसुबा वेब असिना पिरकलिबा अकीबसि येंगलगा मे तरुक्तगी हौगदोरिबा बोर्ड ऑफ सेकेंडरी एजुकेशन मणिपुर लोबा क्लास 10 की एग्जामिनेशन अमदी मे मंगादगी हौगदोरिबा काउंसिल ऑफ हायर सेकेंडरी एजुकेशन मणिपुर लोबा क्लास 12 की एग्जामिनेशन सु येथोकनाबा लैंगाना फिरेप लौरे हाइना मिनिस्टर मखाताना हाइखि लाइसत असिगी सेक्शन थोरांग ओइना कोचिंग क्लासिंग अमदी लनाई ट्यूशन तोबा इंस्टीट्यूशन सिंग लैंगा के अमदी लनाई स्कूल सिंगी हॉस्टेल अमदी बोर्डिंग सिंग जु खुदक्तगी मखाताबा ऑर्डर थोक्त्रिबा फावबा थिंगजिले हाइखि क्लास 8 अमदी मसिगी मखादा लेबा क्लासिंग मखाताबा ऑर्डर अमा थोक्त्रिबा फावबा सथबदा हानना थिंगवा थमख्रबनी लोइनना मखोइसिंग असि ऑनलाइन क्लासिंग असिदी मखा सतखिगनी हाइना मांगना मखाताखि लैंगा के अथिंगबा लैना हंदक स्कूल खरदा पिकलिबा आंगांसिंग मयाम महि तमहंदुना लेरम लोइनना लाइनिंग लाइसोलगा मरि लेनबा इंस्टीट्यूशन सिंगदा लैंगा अथिंगबा थमलबा फावबदा क्लास सथबसि लेपकदबनी करिगुमा लैंगा के अथिंगबसि थवोइदबा तारबदि लैंगा स्कूल सिंगी रिकॉग्नाइजेशन कखबो लोइनना अकनबा एक्शन नखटकने हाइखि मिनिस्टर मखाताना हाई कॉलेज सिंगी ओइनदि ngasiदगी एग्जाम हौरिबसि माहिरोइ यामदबना मरम ओइरगा अथिंगबा थमखिरोइ अदुमैनमा कॉलेज तमलिबा माहिरोइ सिंगी मरक्तगी पॉजिटिव ओइबा योरकपा लोइनना कोविड-19 की फिबम मसिना हेना सुक्सिलगलबदि मखाताना अथिंगबा थमलपसु याइ मदु लैंगाना मखाताना खन्नरबा मतुंगदा लेपकनी हाइना मिनिस्टरनसु मखाताना फोंदोखि अमसुम तेंतंग नतोप मरुइबा पावंगा मयामदा हप्सरमगे मे अमदगी सही 19 मथककी वैक्सीन कापा हौरगनी मसाई सही 19 हेलबा मियोइसिंग मी अमदगी कोविड-19 की वैक्सीन कापा हौरगनी हाइना सेंट्रल गवर्नमेंट की मिनिस्ट्री ऑफ हेल्थ एंड फैमिली वेलफेयर ना फोंदोरकली मिनिस्ट्री ने थदोरकपा सिरोल असिगी मतुंगिना लेबा असिदा वैक्सीन कापगी अहुमसुब फेस ओइना संगसिलगलिबसिदा यारिबा मखै मियाम सिनबा थुंगना ड्राइव असिना कोनचिनना होनरी वैक्सीन पुथोलीबा कंपनी सिंगना मखोइना पुथोलीबा वैक्सीन की अपुनबा सरुकी साद यांखै इंडिया गवर्नमेंट पीरगा लेमहौरिबा साद यांखै दुना स्टेट सिंग नत्रगना ओपन मार्केट योनबगी खुदोंग साब लहलगनि हाइरि इंडिया गवर्नमेंट फंगलिबा वैक्सीन की शेयर सिदगी लेबा सिगी स्टेट अमदि यूनियन टेरिटोरी सिंगदा कोविड पॉजिटिव ओइबगी सांग अमदि वैक्सीन कापथोकपगी सांग अदु येंगलगा वैक्सीन की कोटा सिंग येंथोकनि मसिदा स्टेट सिंगना वैक्सीन मांगहनबगी सांगसु नैनदुना मदुगी सब साब फिरेप लौगनि हाइरि मसाई सही 19 मथककी मियोइसिंग वैक्सीन कापथोकनबगी फिरेप सिंग असि प्राइम मिनिस्टर यावना लेबासिगी अवांग मथाकी लुसिंगबसिंगी मिफम पांगथोकलबा मतुंगदा लेमनखिबनि मखा ताना मसाई सही 95 हेलबा मियोइसिंगदा लेमना वैक्सीन कापगी थबा अदुमा सतखिगनि हाइना सिरोल असिना मखा तानासु हाइरि हौजिक फावबदा लेबासिदा वैक्सीन कापखिबा अपुन मसिंग करोड़ 19 लाख 19 यौखरे पनबा याबदि लेबासिदा कोविड वैक्सीन कापगी थबा हौखिबा जनवरी 13 तगी सथदुना लाखिबने हौजिक फावबगी ओइना भारत बायोटेकना पुथोकपा कोवाक्सिन अमदि सेरम इंस्टीट्यूट ऑफ इंडिया ना पुथोकपा कोविशील्ड वैक्सीन मखल अनि असि कापली अथुबा मतमदा अतोपा वैक्सीन मखल मंगा मगसु कापा हौनबा मथौ ताबा संयेंगसिंग अकन ममोंग सथरी हाइना मिनिस्ट्री दगी फंगबा पावमनसु मखाताना फोंदोरक्ली मखासा थरकपोइना अतोपा पावमना लैंगा की एम्प्लॉयीसिंग तंखायम ऑफिस काबगी कंगलोन सनरगनी कोविड-19 की लाइसेंस संदोरकपगी सांग मणिपुर किनिंगाय ओइना हेनगलकपा मायोकननबा मणिपुर लैंगा की लोइसंग पुनमकी थबक थौदौदा होंदो होंजिन तौनबा थौरंग पैखतख्रे मणिपुर लैंगा की डिपार्टमेंट ऑफ पर्सनल की स्पेशल सेक्रेटरी निंगथौजम जियोफ्रीना खुयेक पीदुना ऑफिस मेमोरेंडम अमना हाय लैंगा की एडमिनिस्ट्रेटिव सेक्रेटरी सिंह अमसुम डिप्यूटी कमिश्नर सिंह हेड ऑफ डिपार्टमेंट सिंहना मखोय मखोय ऑफिस की स्टाफ सिंह साद यांखैना ऑफिस कहलगा साद यांखै अमना मयुम मयुमदा थबक सोनना बखनख्रे मखोय सयोल की ओइना ड्यूटी की रोस्टर सेमदुना ओना ऑफिस कहननबा थौरंग तौनबु सुखनख्रे मदुदा ऑफिस कहनगदब स्टाफ सिंह अदु ऑफिस का नकनबा मसागी सथोक ससिंगी पम्बै लेबा कांगबुदगी खंगनबसु एडमिनिस्ट्रेटिव सेक्रेटरी अमसु डीसी सिंह हेड ऑफ डिपार्टमेंट सिंह ऑफिस मेमोरेंडम अदुना खंगली लैंगा के लोइसंग सिंह थबक कागदब नुमित सिंह थबक सुगदब स्टाफ सिंह अदु कांगबु अहुम थोकना खाइदोकलगा तोआन तोआन बा अहुम हाइबदी अयुकी पुंग 9 दगी नुंथिन पुंग 4 मखाइ फावबा अमा
ayuk pung mapan makhai nungthil pung manga phawba amasum ayuk pung tara dagi nungthil pung manga makhai phawba sona na bakangale aduga makhoi gi roster gi matuk ina yum dagi thapak shugu da staff sing adu matam supada telephone amasum atai electronic ki upai singi mateng na office ka samnaduna leigadabne karigumba athu okai gi thabak leiduna kakhulaglabadi makhoi office ta adum karakadabne adubo cantonment zone singi manung sana leiba official punamakti mafam adu cantonment zone oidre haiduna laukthoktri ba phawba office ka haloidabni haina office memorandum aduna palli manipur lenga na thoklibi yathang si state government ki makhada leiba subordinate officing autonomous statutory bodies sing loinana society sing agency sing da su sanagane administrative secretary na yathang asi soidana ngakna sarangadabani adomainama office memorandum masida piriba yathang sing asi essential emergency services loinana covid 19 gi laisa thingmada hakthingna thabak toriba miyoi singdadi satnaroi hairi order asi laglibi april kuntra english singa kunga mathoi fawba natragana makha taba order ama thoktriba fawba satnagani haina office memorandum aduna su aroibada phongdorakli Makasa tarakpoi na to pa marueba pawamana Manipur gi IAS officer mga positive oire hanagi Prime Minister Manmohan Singh COVID positive oire Chief Secretary yauna Manipur gi IAS officer mga COVID-19 positive oiduna Manipur gi tongan hospital singda laikatnari haina press na phama pawamana hairi pawsi gi matungina positive oiduna hauji laikatnari IAS officer sing adudi Chief Secretary Rajesh Kumar additional Chief Secretary Laikhaugin Hakip Chief Electoral Officer Manipur PK Singh Principal Secretary Finance Rakesh Ranjan amasum Education S ki Director L Nandakumar ni hairi makhoi gi manung Chief Secretary Rajesh Kumar amari Education S Director L Nandakumar gi phibam luna lairi Chief Secretary Rajesh Kumar si thasi gi mapanda COVID-19 positive oiba thengnabadagi Jenims Hospital laikatnaduna lairakhibani haksang ni phibam sokchilapadagi ngasi nungthil Rims Hospital refer tawkhre panmaya abadi mahak Delhi da satlurabaga halakpada maki loina bi yauna makhoi anima COVID-19 positive oiba nakibane nakal amaromda India gi hanagi Prime Minister Manmohan Singh su COVID-19 positive oibadagi Delhi gi AIMS ta laikana kre hani agency gi phangba pauna hairi paus gi matung ina hanagi Prime Minister Manmohan Singh si masa ngamlaktabadagi COVID test tawrubada ngasi positive oiba thengnabadagi Delhi da leba AIMS gi trauma center pukhatun laikana kibani haina su makhatana palli amasu makhasa tharakpoina to pamarueba pawamana PRI gi fund thadoktabagi mayokta total shutdown paukhre Sen basai English singa kundagi na kunga mathoigi MGNREGS ki ahan mamadi ani suba installment gi senpham pithok tab amasum zila pariyat member pradhan ward member singi honorarium pithok tabagi mayokta local body sing apple kun gi ahin nungyai gi Manipur pumba pung nifuni pan gi total shutdown lokthokre Masigalonia na Manipur lenga ki Chief Secretary amadi Principal Secretary R gi mathakta wakat ama Ministry of Rural Department da Imphal East ki Zila Pariyat Siram Neken Thakre wafam asiga mari lainana Manipur Panchayat Pariyat ki President Abdul Latif na media da mahaki warul phongdokladuna hai senba saying lisingani kundagina kunga mathoigi MGNREGS ki fund thadoktaba Finance Commission Award ki ani suba installment pithokta madi PRI singi kumza English singi ga mapanagi hauju phawba tha taraga taruki pithoktana lairiba honorarium sing pithok pinaba tha si tara taretigi haudun Imphal East District DC Complex mamangna wakat mi phamdana khongjang sangsin khibani adumainama hauju phawba lainga ki mari lenaba singi Michael gi karigumba singthani oiba pakhum amata pibidana leire maramasna PR singna taliba dimana si pithoktaba tarabadi appeal kundagi district khudimaki gram panchayat singna wakat mi phamgani amadi bro amasum zila pariyat ka mari lenaba officing so lon gane donena numit adudagi ahin nungyai digi hauduna appeal kungani thogi ahin nungyai phawa pung nifuni pan goiba state sinba thungna total shutdown khongjang sangsingani appeal kungo homdoida Khongjom de oiba maramna khongjang komthokani adumainama April 13 da India sinma thungna pangthokadaba panchayat de gi tharom adudi pangthokpagi mohota boycott tawgani mari lainaba Minister TS Biswarjit ki maikedi gi media gi kuthangna PRI singna taliba demand sing piragani haiba laikre adumainama hauju phawba order thokpa laitri maramasina khongjang singasi sangsilaba phawba kariguma lengakna matik saba pakhum piraktaba tarabadi hena kanba khongjang kya sangsilagani haina Abdul Latif na makhatana phongdokhi nakalamaromda Imphal East ki Zila Pariyat Seram Kenena Ministry da thakibu wakat aduna palibadi khungangi sakwa thorang amadi miyam gi punsi yaiphanaba
होनबदा ग्राम पंचायत की असौब थौदांग लेरिबने अदुमैनमा मणिपुर गवर्नमेंट की माइकेदिगी जिला परियत हुंफु प्रधान चामग हुंफुग मथोय अमदी वार्ड मेंबर लिसिंग चाम कुनग तरेट की पिथोकफम थोकपा ऑनरियम अदु कुमजा इंग लिसिंग अनिग तरामापन अक्टोबर दगी हौजिक फावबा पिथोकतना लेरे ऑनरियम सिंगी सांग असि थामद जिला परियत सिंगिना लुपा लिसिंग मपन प्रधान गिना लिसिंग निपान अमदी मेंबर सिंगिना लुपा लिसिंग अहुमने मणिपुर असि अवांग नुपो स्टेट सिंगी मनुंग ख्वाइदगी फिबम सादब सिंगी मनुंग अमा ओइरिबने सेनबा सै इंग लिसिंग अनिग कुनदगिना कुनग मथोयगी थबक सिंगसु मिनिस्ट्रीना सूब लोसिंख्रे अदुबो सेंटर फंड थादोक्लबसु मणिपुर गवर्नमेंट की मैकेदगी थादोक्पिदना लेरे मसिना जॉब कार्ड होल्डर सिंग अवाब क्या पीरे मरमसिना मिनिस्ट्री ना अथुब मतमदा लखत याब थबक सिंग लखत हनबिनबा मणिपुर लेंगा की चीफ सेक्रेटरी अमदि प्रिंसिपल सेक्रेटरी आरडी की मथक्ता पाउताक पिबियु हाइना से पाउ अदुदा पनखी हाइनसु पाउसिना मखाताना फोंदोरक्ली मखासा तरक्पोइना तोप तेंतक्प पावमन म्याम नेगेटिव सर्टिफिकेट यावदब पैसेंजर सिंग पुरग संगलक गाड़ी सिंग मावमदि जरीबमदा संगनखिद्रे मणिपुर कोविड-19 की सेकेंड वेब लापसी येंलग मणिपुर की मपानदगी लाप मियोइसिंग नोंथक अमदि लेखा लंबिदा लाप मिपुंग खुदिमक ngarangdagi हौदुना कोविड-19 टेस्ट सर्टिफिकेट पाइद्रबदि मणिपुर संग के अथिंग थमखरबा मतुंगदा टेस्ट नेगेटिव सर्टिफिकेट पाइद पैसेंजर सिंग पुदुना लाप विंगर अमदि बस सिंग माउगेतगी संगनखिद्रे लोनेना जरीबमदसु असमदगी लाप नेगेटिव सर्टिफिकेट पाइदबा मियोइसिंगसु हलनख्रे माउगेत लौखलिबा खोंथांग असिगी मतंगना डिस्ट्रिक्ट एडमिनिस्ट्रेशन सेनापति की मकोक थोंबो ऑफिशियल अमना पाउक्सी एसिग वरी सनाबदा हाई कोविड-19 टेस्ट तौरगा नेगेटिव सर्टिफिकेट पाइरबा मियोइसिंग नतना अतै संगनदबगी थबा असिंग ngaraangdagi हौदुना सतनबा हौरखिबनी हाइनसु पाउसिना मखातारी अतोपा पावमना अंगांगना मखुत सांगलुबनी हाइबसै हुंफुगी अहल जेल यौख्रे थासिगी तरामथुद सही नौरीबा अंगांग नुपी मसा अमा मखुत सांगनबा होनरमबनी हाइबा नौरेम श्याम सही हुंफु कौबो मियो अमा ngasi स्पेशल जज प्रोक्सो इम्फाल इसना मे अहुम फाव जुडिशियल कस्टडी रिमांड पिख्रे ngasi कोर्टना जुडिशियल कस्टडी रिमांड पिख्रबा एक्विस अदुदी पुखाव लाइफम मखा लेकाइदगी नौरेम सयाम एलाई श्याम सही हुंफुनी मा केस अदुग मरी लेना एप्रिल 15 फगलबा मतुंग ngasi फाव पुलिस कस्टडी लेरखिबनी लोइना पुलिसना जुडिशियल कस्टडी रिमांड प्लेयर गा लोइना ngasi कोर्ट पुथोरखिबनी केस असिगी आयोना एपीपी की खुथांगना पिकटकिबा सबमिशन अदुदा पल्लिबदी विक्टिम ओइरिबा नुपी मसा अदुगी अपोकपिना थासिगी 13 दा माकी मसा नुपीबु एक्विस अदुना एप्रिल 13 नमजा नमथेकना तौबा होनरमले हाइना कंप्लेन अमा थंगलकपनी हाइरिबा कंप्लेन अदुगी मतुंग इना एक्विस अदुना की मयुमदा नुपी मसा अदो मिनिट 30 रोम थोंग लोनसिंदुना नमजा नमथेक तौना बहोनखि लाइबक फबदगी विक्टिम की मबुंगना थोंग अदु कौखाइदुना विक्टिम अदु कनबा ngамहौखि अमदी थौदो अदुगी वारी पुंबा अपोकपिना तमलखि अदोमेनामा अहल लमन सिंग तानारिङैदा कंप्लेन तौबगी मतम थिंदखि लोनेना एक्विस अदुगी मथक्ता पुलिसना वांग पंग सथबद विक्टिम ओइरिबि नुपी मसा अदुना एक्विस की मयुंगी थोंगाल लाक्पा एक्विस अदुना माकी मयुंगी का अमद सिंगसिनखि अमदी तुंगदगी मथबाक कोनसिंदुना अमंबका अमद थमखि कनागुंबा अमतना कौरकपद खुमलबदी हातकनी हान किहनबदगी विक्टिम अदु तुमिन्ना लैखि हाइबा खंगमंगमखि एक्विस अदुना विक्टिम अदु लाक्प खुदिंगी माकी मयुमना कौसिंदुना युम अदुगी अमंबका पुसिंदुना नुपी मसा अदुबु कोनसिनबा थबाकता सोकपामदी ममाइदा सुप्ना चिंगबा फत्तबा कया सथै थवोंग सिंग अदुबु कनादा हाइदोक्तना लुपा 10 सु पीदुना थवोंग अदु क्यारक सथरे हाइबसु पुलिसना खंगमंगमखि सबमिशन अदुना मखाताना हाई एक्विस अदु पुलिस कस्टडी रिमांड लौथदुना माकी मथक्ता वांग पंग सथबदा थासिगी 13 एक्विस अदुना इरुजरगा करकपदा माकी थोंगाल सही नौरिबा विक्टिम अदु लैरमबदगी इमुंगदा सिंगसिंदुना हाइरिबा थौदो अदु सथखिबनी हाइबा खंगमंगमखि मखाताना विक्टिम की मबुंग लाक्तुना थोंग हांगदोकनबा हाइरकपदा महाकना हांगदोखिदे मबुंग अदुना थोंग थुगाइगनी हाइरकपदगी थोंग हांगदोखि अदुमेनामा विक्टिम अदु अमंबकारा लोतुना थंबा मरमना मबुंग अदुना थीबा फंगदबदगी सखि सैरा अदुरे एक्यूज अदुना विक्टिम ओइरिबा अंगांग अदु थादोकनबा होटनरिङैदा मबुंग अदु अमुक लाक्तुना विक्टिम अदु पुखिबनी एक्विस अदुना हाइरिबा तमथीरबा थवोंग अदु सही नौरिबा नुपी मसा अदुदा हंजिन सतखरे हाइबगी प्रमाण लैबा अमसुम फजिन पुसिंदुना अखिए खंग नंगनखिबा कयासी का हेनबा लमचत ओइबा मरमना माकी मथक्ता मखाताना इन्वेस्टिगेशन चथनबा जुडिशियल कस्टडी रिमांड पीबा तंगाई फदी हाइना आयोना प्लेयर तोखि आयोगी सबमिशन अमदी केस रिपोर्ट सिंग कुपना येंगलबा मतुंगदा कोर्ट असिना एक्विस नौरेम श्यामबु मे अहुम फाव जुडिशियल कस्टडी रिमांड पीखिबनी हाइनसु पाउसिना मखाताना फोंदोरक्ली अमसु मखासा थरकपोना तोपा तेंतकपा पावमना मफम कयादा मी संगबलंगांगना थिंख्रे
Manipur COVID-19 laisat ki ani suba web lak tu na hokiba sayol ani rom sida positive oibigi sang wang khalak padigi kangla yaw na marui ba mafam kya mi sang mara thing ba thamkre Manipur lenga ki art and culture ki commissioner M Zoy na khuyek pi duna thokiba notification amana hai INA Memorial Complex Moirang Manipur State Museum Impal Manipur State Archive Impal State Central Library Baigesandra Open Air Theatre Maharaj Chandrakirti Auditorium Manipur State Art Gallery Palace Auditorium Amadi Kangla Asi Makata Yathangama Thoktriba Power Apple Kundagi Thingzilagani Hari Kanagumana Kangla the Lining Lison Mari Leneva Thoram Singh Pangtokadaba Lairabadi Numitari and Gimamang Mari Leneva Authority Digi Ayab Logadabani Adominama Kangla Manung the Ayuk Amadi Numidang where I'm walking set but the Athing Lairoi Hairinasu Pausna Makatari Atopa Pawamana Khongzom Mega Tourist Center ki mangkiba gari singpham thokte Tourism Committee saliba thasi ki taraga mari hokiba yum sagisa sairawa numita Khongzom Mega Tourist Center ki dayo gari registration number MN04D 5389 singadabani haibigi matangna logi oiba tafom thokpa kya leibana Khongzom Mega Tourism Committee na khannaba ngamloi mangkiba gari edu singpham thokte haine Integrated Mega Tourism Department Cooperative Society ki Secretary O Sunan Phongdokre Khongzom Kheba Singda Laiba Tourist Get House na ngasi pawmising unabada committee asigi Secretary O Sunan Lahai mangkiba dayo gari edu gi mapuna committee bu mingsa thina ba thawoina honarakpasi laibak thibane numit aduda gari mangkiba gi paw hek phangbaga committee na sinduna Khongzom Police Station na missing report thaganaba langtheldagi gari edu gi mapu M tombaga honaminaki Mathangi numit thasi taraga mangagi ayuk pung tarada tourist center asimaktada makata wari sanaduna pangba ba mating pangna bohonaki adubo laibak thibari gari mangkiba numit aduda kakkiba entry fee gi ticket sening adu uttuna gari singadabani haiba wafam thamlaga wari sanabadu loisindana sakhibani committee gi mekedi gi akan aring singduna ngang sakhiba amata leite adubo social media ra committee amagi thawmi singbu lana uhonana bu wafam kya semjin sajinduna phongdorakiba dudi yamna lebak thibani O Sunilna Makhatana Hai Mega Tourist Committee na Haujuk Power Tourist Center asilu na thamnaba amadi staff singi thagi awamal kharakhrapiba ngamnaba visitor singdagi lawriba apik% phamasi entry fee khaktani numit adudasu sairauba oibana visitor masing yambaga loinana gari su asuki matik yamna lakhi chawkhraba lampa aduda krik krik inana gari khaman khibani numit tadringaida lakhiba visitor khudima sanganana basinki maduda fee laudabasu yauki kariguma parking fee lauram labadi hankiba visitor singi ticket selling check toramba yai madu hanadagisu tawraktaba amasum tawbadasu ahenba staff darkar oi mafam adumaksu yamna park sawba compound fencing laitaba sangpham animak gate pandaba maikai kyadagi phawdok phawjin tawbana maram oiraga huran chinthi potmang saimang toina thokli masida committee na awaba kya amasum ayunari hainasu mana makhatana phongdokhi Marathana Manipur ki wang bada thokpa pawng tang mayam na hapsaramge hanagi Assam Chief Minister Bhumidhar Barman masagi sai maudraga mathuida laikidre hanagi Assam ki Chief Minister Bhumidhar Barman matam sang naramlaba tungda Guwahati da leiba private hospital amada ngarang numaiju numiki numidang waram da laikidre haina maki imung manungna phungdokna khre mak masagi sai maudraga mathui shukre Makhasa tharakpoina to pamaruiba pawkhrana pung nifunipan gi ban manungda lakwa passenger bus ani thugai khre Assam dagi posi puraga Imphal tamna lakwa Manipur gi truck mari National Highway kuntraga taret ki New Kaifundai da sakhangdaba miyoi ahumna gari gi tire amadi tanki da nomai kapsulambagi amang ata thon kiba thawdo adugi mayokta yaningdaba phongdoktuna All Manipur Road Transport Drivers and Motor Workers Union amadi All Jiribam Road Drivers Union na kawkiba pung nifuni pan gi Manipur gi banna mauksa gi punsida sauna akaiba thonkhre Drivers Union na kawkiba pung nifuni pan gi banna si manung ngasi cycle lambi forga saparmaina phawdoklaga Dimapur tamna lakpa minibus ani Senapati district ki manung sanba khongnem da ban sakotpa singna nungna thajinduna bus ani amang ata thwankre thawdo da mifa mipuna singbadi amata yaukidi haina su pausna makhatari loshilak poina mas makhasa thrak poina to pamaroi pawng tang myam na hapsarange tabda yamna ngakda paw mani myam Chief Minister gi loina bigi ming sijina duna thabak hapi gani haiduna sel lobikre Chief Minister gi loina bi hiainu gi ming sijina duna thabak hapi gani haiduna sel lawkiba Chief Minister amadi
ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕ ꯍꯣꯠꯅꯕ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯃꯊꯛꯇ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ CMN ꯕꯤꯔꯦꯟꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯄꯨꯡ ꯑꯣꯏꯅ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯍꯧꯖꯤꯛ ꯅꯥꯔꯀꯣꯇꯤꯛ ꯗ꯭ꯔꯒꯁ ꯑꯦꯟड ꯁꯥꯏꯀꯣꯇ꯭ꯔꯣꯄꯤꯛ ꯁꯕꯁꯇꯦꯟꯁꯦꯁ ꯑꯦꯟ ꯗꯤ NPS Act ꯀꯤ ꯃꯈꯥꯗ ꯂꯧꯈꯠꯄ ꯀꯦꯁ ꯑꯃꯗ ꯆꯦꯟꯅꯕꯗꯒꯤ ꯖꯦꯜꯗ ꯂꯩꯔꯤ ꯍꯥꯏꯔꯤ ngasi Kaching district ki palen mayai lekai da leiba Sagolsem Siamjai sai kuntraga taru apokpa lekhidraba S Gauramni ko bamiyu amagi mayumda pangthokiba pawmising unabagi thauram amada S Siamjai na phongdorakibada ma ki imung asi mahakna toreldagi nunglengoi pektuna wana puduna leijabani imung manunggi awabadu khara kokadra khanduna kumja inglisingninga taraga humdoida pangthokiba Manipur Police Department gi constable male service lobigi pangthokiba recruitment aduda saruyaki matam sangna recruitment adugi result haidoktana leiramki matam kuina haidoktana leiraklaba matungda recruitment adugi result haidoklamdaida palel mayai lekaidagi Manipur Police Department sub inspector of police SI oina thabak torambadagi haujingna potharaba khuraizam Niranjoy kauba miyesina Thawbal Moijingdagi MD Sahiza apokpa lekhidraba Ahmad Ali kauba miye asiga manaduna hairiba recruitment adugi result laukthokpada yauhanbige Chief Minister gi loinabi hiainu da pigadabani haiduna kumja inglisingani taraga nipanda tangkak marirak thokna lupa lakh tare laukhi hairi senpham singadu laitabadagi nunglengoi pekpadagi fanglakpa senpham kharaga mingondagi sindoi hunbida lupa lakh ahum puraba matungda sagatuna pikhibani hairi adubo hairiba recruitment adugi result laukthorappada mahak yaroktabadagi mahak masana Chief Minister gi manau nupagi khuthangdagi hangluba matamda sel laukriba miye ani asi makoinasu masak khangde amasum thabakidamak sel laukhiba leiti haina phongdorakhi hairi hiramasi gi matangda S Siamjai masamangna Kaching District Police ki SP da anirak hana wakatpadagi Palel Police Station na sinabiraktuna lokhatpam thokpa thabaksing lokhatnaba khanganbirakhibani Palel Police Station gi maikaidagi su hairiba miye ani si kauduna kumja Englishing ni taraga mapan gi November 15 da makhoi ani na laukiba lupa lakh tere ki sinpham adu singnabagi matangna serol ama inaduna khuyek pinakhi hairi police ka lone na hairiba thabak sing asi lakholaklabasu ngasi phawbada mahakpu police constable gi pangthokriba recruitment rally adu gi result laukthokpada yaholakani haiduna thengthang marirakta laubi khiba lupa lakh tere ki sinpham adudi pibidana leirakli hairi miye ani asiga mahakagi marakta sel singnabagi matangda khuyek pinakhrabasu piraktraba matungdagidi Palel Police Station gi maikaidagi su makha tana lokhatpam thokpa thabak sing amata lokhatpidana leiri hairi maramasina Chief Minister gi mingcha thianbagi matakta maki imungdasu mingondagi pusinduna sel singi sindoi hunnana bo honabada awaba kya mayoknare maramasina hiramasigi matangna Manipur lengaki mari leinaba authority na amasum lengaki Chief Minister na maki imung manungbu mingcha thianana bo honariba miyoi singasigi matakta chairak pibiyo hainasu Chief Minister gi puning singsinki amaramda thaudo sigi matana Kaching District Police ki ASP Victoria Yengkhomna phongdorakpagi matungina thaudo adu kayam yamna sumagi natragana lanbagi haibadugi matangda yamna kana thiji khomjilibani laibak thibare thaudo asigi maruiba mara lairi haidiba MD Yahiza apokpa lekhidraba MD Ahmad Ali Thawbal Moijingda lairiba miye asi NPS Act ki makhada register tawduna lokhatpa case amaga mari lainana phabadagi haujik jail la thamlibna thaudo asigi matangda makhata na thijin humjinbada khudongsa da bakhra leibadagi ni hairakhi jail dagi mahak hek tholakpada makhata na thijin humjinbagi thabak amuk sathaduna achumbadu soidana puthona ba khona gani hairakhi hensu pausina makhata na phongdorakli loishilakpoina tentakpa paukhra myamra hapsiramge Thawbal COVID-19 positive oiba non Manipuri ama lekhidre vaccine kapraba ani positive oire Thawbal District Hospital pukhalakpa COVID-19 positive oiba non Manipuri ama ngasi numidang oiram lekhidre hairiba miyaisi Thawbal Mera Ground da yotek thangte khombagi karbar tabu miyani Mela Ground da leiba ren ama da leibani ma ki mamingna Sanikun Sheikh Saikun mapan apokpa lekhidraba Lizam Sheikh West Bengal gi Murshidabad district ki manung da leiba Lal Khani Dardagini District Hospital gi official singi phangbo report na ma ki symptom adu COVID-19 oiramba yai haina rapid antigen test tawda positive oirambani hairi mahakna lairiba ren ki mapuda hangbada mahak asi hanadagi liver gyauna ate anaba leiba miyoini mamangda su mayumda halaga layeng luraba miyoini hairi amaromda Thawbal district ki hauji COVID-19 positive oiba miyoy taraga matai shukre hauji active case
ओइना मी लैरिबा मियोय तरागा मथोय एसिगी मनुंगदा मियोय अनि अमदी हाना कोविड-19 वैक्सीन डोज अनिरक काबलरबा मियोय ngaktani मियोय अमना CRPF की पर्सनल नि माक थबाल डिस्ट्रिक्ट की खोंजोमदगिने हाउखिबा एप्रिल तरागा मंगादा दिल्ली दगी फ्लाइट तोंगलगा इम्फाल थोलखिबनिसु पाउसना मखाताना फोंदोरक्ली अमसुम लोइसिलकपोइना अतोप तेंदकप पाव अमना CBSE न लब क्लास 10 गी माइरोइसिंग प्रमोशन पीखरे लेबा असि गोइना कोविड-19 गी सेकेंड वेब असि हेना खुदोंग थिनिंगाय ओइबा फिवम द लाकपदिगी CBSE न लब क्लास 10 गी एग्जाम यैथोखरबा मतुंग मखोइगी इंटरनल असेसमेंट न युमफाम ओइरगा प्रमोशन पीरगनी हाने यूनियन एजुकेशन मिनिस्टर रमेश प्रोखियाल न लथोखरे हानेसु पाउसिन मखाताना फोंदोरगले दु मैम हुजुकी ओइनदि पाउसि मतासे लुसिनजरगे दु मैम ngasidi पाउसि खतंग सांगदोखरे दुगा मरु ओइबा ई पाउसु हेन ओइबा अदुना मैम पाउस खतंग संदोखरे दुगा अतोप तो पानौप ई पाउ लेरगदि सोइसुदन मैम अपडेट पिजरक हाइना मणिपुर टॉप चैनल गी मेकेदि मैम रिक्वेस्ट तौजदि मसुम पतोक सखिबद सोखिब लानखिब क्या यावसु ngakpigani and thank you